ꯄꯥꯎ ꯇꯥꯛꯈꯤꯕ ꯂꯣꯏꯅꯅ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯎ ꯄꯤꯖꯔꯤ꯫ ꯐꯥꯖꯤꯜꯂꯨꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯈꯨꯟꯖꯥ 14 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯔꯤ ꯃꯇꯝ ꯊꯥ 6 ꯑꯃꯒꯁꯨ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯃꯥꯒꯤ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯖꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯦ ꯀꯦ.ꯑꯩꯆ. ꯔꯇꯟ ꯀꯨꯃꯥꯔ꯫ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜꯒꯤ ꯃꯃꯜ ꯂꯤꯇꯔꯗ ꯂꯨꯄꯥ 3 ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤ 1 ꯁꯤꯔꯦ꯫ SIR ꯉꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯐꯝ ꯀꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯐꯥꯖꯤꯜꯂꯨꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯈꯨꯟꯖꯥ 14 ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯈꯨꯟꯖꯥ 6ꯀꯤ ꯃꯔꯤ ꯃꯈꯣꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯊꯥꯗꯧꯒꯤ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯈꯨꯟꯖꯥ 14 ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯥꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 16 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯠꯇꯂꯤ ꯖꯤꯝ ꯃꯅꯥꯛꯀꯤ 0 ꯄꯣꯏꯟꯠ ꯑꯦꯔꯤꯌꯥꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯝꯕꯨꯁꯇ ꯊꯥꯗꯧꯒꯤ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯀꯌꯥꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯂꯣꯟ ꯋꯥꯡꯐꯩ ꯈꯨꯜꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯅꯥꯒꯥ ꯈꯨꯟꯖꯥ 12 ꯐꯥꯒꯠꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯥꯒꯥꯁꯤꯡꯅ ꯇꯥꯐꯧ ꯀꯨꯀꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ 18 ꯁꯦꯅꯥꯄꯇꯤ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯕꯗ ꯁꯨꯄꯔꯃꯩꯅꯥ ꯑꯦꯔꯤꯌꯥꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯁꯦꯂꯦꯁꯤꯌꯥꯟ ꯕ꯭ꯔꯗꯔ ꯑꯅꯤꯁꯨ ꯐꯥꯖꯤꯟꯈꯤ꯫ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯐꯥꯖꯤꯜꯂꯨꯔꯕ ꯊꯝꯂꯤꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯗ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ 12ꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ 23 ꯑꯃꯁꯨꯡ ꯁꯨꯄꯔꯃꯩꯅꯥꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯁꯦꯂꯦꯁꯤꯌꯥꯟ ꯄ꯭ꯔꯣꯚꯤꯟꯁꯤꯌꯦꯜ ꯑꯣꯐꯤꯁ ꯗꯤꯃꯥꯄꯨꯔꯒꯤ ꯕ꯭ꯔꯗꯔ 2 ꯊꯥꯗꯣꯔꯛꯈꯤ꯫ ꯃꯈꯣꯏꯕꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯄꯨꯔꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯥꯒꯥ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ UNC (ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ)ꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯅꯥꯄꯇꯤꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯗꯥ ꯗꯥꯝ ꯃꯅꯥꯛꯀꯤ ꯏꯔꯦꯡ ꯂꯤꯌꯥꯡꯋꯥꯡ ꯈꯨꯜꯗ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯥ-ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ 4ꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤꯗ ꯐꯥꯖꯤꯟꯈꯤꯕ ꯅꯨꯄꯥ 1 ꯑꯃꯁꯨꯡ ꯅꯨꯄꯤ 6 ꯄꯨꯟꯅ ꯀꯨꯀꯤ ꯈꯨꯟꯖꯥ 14 ꯅꯥꯒꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯅ ꯁꯦꯅꯥꯄꯇꯤꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯀꯨꯀꯤ ꯈꯨꯟꯖꯥ 12ꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡ 2 ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯍꯧꯔꯤꯕ ꯀꯨꯀꯤ ꯈꯨꯟꯖꯥ 12ꯒꯤ ꯃꯅꯨꯡꯗꯒꯤ 14 ꯉꯁꯤ ꯑꯌꯨꯛ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯊꯥꯗꯣꯔꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ CAOꯁꯤꯡꯒ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯀꯨꯀꯤ ꯈꯨꯟꯖꯥ 13 ꯊꯥꯗꯣꯛꯇꯨꯅ ꯃꯔꯤ ꯂꯩꯅꯅ ꯑꯣꯊꯣꯔꯤꯇꯤꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯂꯣꯟ ꯋꯥꯡꯐꯩ ꯈꯨꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯀꯣꯟꯁꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯟꯖꯥ 6ꯀꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏ 6ꯀꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯍꯟꯅꯕ ꯅꯥꯒꯥ CAOꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡꯏꯟꯅ ꯐꯨꯔꯨꯞ ꯑꯅꯤꯃꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯦꯝꯍꯧꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯕ ꯑꯃꯗꯤ ꯏꯪ ꯇꯞꯅ ꯍꯟꯖꯤꯜꯍꯟꯅꯕ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯃꯤ 1 ꯁꯤꯔꯦ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯟꯕ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏꯒꯤ RK ꯗꯦꯟꯇꯦꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈꯤꯕꯗ ꯃꯤ 1 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ
ꯄꯨꯡ 12:30 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯍꯥꯛꯅ ꯊꯧꯔꯛꯄ ꯇꯨ-ꯍꯤꯂꯔ ꯒꯥꯔꯤꯁꯨ ꯑꯀꯥꯏ-ꯑꯇꯣꯏ ꯊꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯨꯁꯤꯜ, ꯆꯍꯤ 22, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯖꯤꯠ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤ ꯑꯃ ꯂꯩꯈꯤꯗꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯌꯨꯛ-ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯊꯣꯛꯂꯝꯕ ꯑꯣꯏꯔꯕꯗꯤ ꯃꯤ ꯌꯥꯝꯅ ꯁꯤꯕ ꯁꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯇꯧꯕ ꯑꯣꯏꯔꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯃꯤꯁꯤ-ꯃꯤꯅꯥ ꯍꯦꯟꯅ ꯊꯣꯛꯄ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯗꯨꯀꯥꯟ ꯐꯝꯕ ꯃꯤ ꯀꯌꯥ ꯂꯩꯕꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏꯅꯤ ꯍꯥꯏꯕꯁꯨ ꯈꯟꯅꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯈꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯃꯇꯨꯡꯗ ꯑꯀꯤ-ꯑꯈꯪ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯖꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯕ ꯔꯥꯏꯠ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯉꯝꯖꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕꯒꯤꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯉꯝꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯀꯦ.ꯑꯩꯆ. ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯡ 35ꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯀꯦꯝꯄꯦꯟ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯃꯌꯥꯡ ꯏꯝꯐꯥꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯤꯌꯥꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯈꯨꯃꯟ ꯃꯤꯅꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯑꯦꯟ.ꯑꯥꯔ.ꯑꯥꯏ.ꯁꯤ. ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯄꯣꯄꯨꯂꯦꯁꯟ ꯔꯦꯖꯤꯁꯇꯔꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯏ.ꯄꯤ.ꯄꯤ.ꯁꯤ.ꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯄꯔꯁꯣꯟ ꯔꯥꯃꯦꯁꯣꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯄꯤꯀꯔ ꯑꯣꯏꯗꯨꯅ ꯑꯦꯟ.ꯑꯥꯔ.ꯁꯤ.ꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯃꯤꯁꯤꯡꯒ ꯑꯈꯟꯅꯕ ꯎꯅꯕ ꯑꯃꯗ ꯑꯦꯛꯁ-ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯀꯦ.ꯑꯩꯆ. ꯔꯇꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁ꯭ꯇꯦꯠꯅ ꯇꯧꯒꯗꯕ, ꯁꯦꯟꯇꯔꯅ ꯇꯧꯒꯗꯕ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯠ ꯂꯤꯁ, ꯀꯟꯀꯔꯦꯟꯁ ꯂꯤꯁ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯤꯁ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯗꯤꯚꯤꯖꯟ ꯑꯣꯐ ꯄꯥꯋꯔ ꯑꯁꯤ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯤ ꯕꯤ.ꯖꯦ.ꯄꯤ. ꯒꯤ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯁꯤ ꯈꯪꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯔꯥꯏꯠꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯁꯤꯖꯟꯅꯐꯝ ꯊꯣꯛꯏ꯫ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯕꯨ ꯑꯣꯏꯔꯕꯁꯨ, ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐ ꯂꯥꯏꯐ ꯑꯦꯟꯗ ꯄ꯭ꯔꯣꯄꯔꯇꯤꯕꯨ ꯑꯣꯏꯔꯕꯁꯨ ꯁ꯭ꯇꯦꯠꯅ ꯇꯧꯒꯗꯕ ꯀꯌꯥ ꯑꯗꯨ ꯁꯦꯟꯇꯔꯅ ꯑꯣꯏꯅ ꯍꯪꯂꯒ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯊꯥ 3 ꯍꯦꯜꯂꯛꯂꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯐꯥꯎꯕ ꯆꯥꯎꯊꯣꯛꯄ ꯉꯝꯗꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯋꯥ ꯉꯥꯏꯔꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯁꯥꯅ ꯇꯧꯕ ꯉꯝꯖꯗ꯭ꯔꯕ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯇꯥꯛꯆꯔꯕꯅꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯤꯌꯥꯝꯗ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯟꯇꯔꯗ ꯇꯧꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯤꯁꯤ-ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯆꯤꯡ-ꯇꯝ ꯑꯅꯤꯃꯛꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯒ ꯂꯩꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯊꯧꯅꯣ? ꯂꯝ ꯑꯁꯤꯒꯤ ꯏꯪꯅ ꯇꯞꯄ ꯀꯅꯥꯅ ꯄꯨꯔꯛꯀꯗꯕꯅꯣ? ꯀꯅꯥꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯒꯗꯕꯅꯣ? ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯃꯔꯨꯑꯣꯏꯕ ꯆꯤꯡꯗ ꯃꯅꯤꯡꯇꯝꯅ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯜꯂꯤꯕ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯅꯥꯅ ꯄꯨꯒꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯂꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯇꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ꯫ ꯆꯍꯤ 3 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ 90,000 ꯔꯣꯝ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ?
ꯍꯪꯂꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯥꯟꯅꯒꯤ MLA ꯗꯥꯛꯇꯔ ꯔꯇꯟ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏ ꯂꯩꯅ ꯍꯟꯗꯛꯀꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯕ ꯈꯨꯜ ꯀꯌꯥ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯑꯃꯅ ꯑꯃꯒꯤ ꯃꯤꯁꯤꯡ ꯐꯥꯔꯒ ꯍꯣꯇꯦꯁ ꯑꯣꯏꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯍꯪꯈꯤ꯫ ꯍꯟꯗꯛꯀꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯝꯂꯤ ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕꯤꯗꯅꯕ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯔꯨꯂꯤꯡꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯌꯥꯔ ACꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒꯦꯟꯁꯅꯤ ꯍꯥꯏꯈ꯭ꯔꯒ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯇꯖꯝꯅ ꯑꯃꯨꯛ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒꯦꯟꯁꯟꯒꯤ ꯈꯨꯗꯝ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒ ꯆꯃꯝꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ ꯌꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯊꯥꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 40,000 ꯔꯣꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕꯗ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ꯫ ꯃꯤꯌꯥꯝꯅ ꯍꯪꯂꯨꯔꯒꯅ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯔꯗꯔ ꯑꯁꯤ ꯀꯅꯥꯅ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯗꯥꯛꯇꯔ KH ꯔꯇꯟ ꯀꯨꯃꯥꯔꯅ ꯍꯪꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 3 ꯍꯦꯟꯅ ꯊꯣꯔꯛꯄ ꯏꯔꯥꯡ ꯑꯁꯤꯗ ꯔꯨꯂꯤꯡꯅ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯗꯨꯅ ꯃꯈꯣꯏ ꯊꯤꯀꯥ ꯈꯔ ꯐꯪꯍꯧꯔꯒ ꯌꯥꯔꯦ, ꯁꯦꯜ ꯈꯔ ꯇꯥꯜꯍꯧꯔꯒ ꯌꯥꯔꯦ, ꯃꯤꯆꯝ ꯃꯤꯌꯥꯝ ꯁꯤꯔꯒ ꯁꯤꯖꯁꯅꯨ, ꯌꯨꯝ ꯃꯩ ꯆꯥꯛꯂꯒ ꯆꯥꯛꯆꯁꯅꯨ ꯍꯥꯏꯕ ꯃꯤꯌꯥꯝꯕꯨ ꯃꯩꯊꯛꯇ ꯉꯧꯔꯒ ꯊꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯗꯥꯛꯇꯔ KH ꯔꯇꯟ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯃꯣꯗꯨ, ꯃꯌꯥꯡ ꯏꯝꯐꯥꯜ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯔꯥꯖꯃꯣꯍꯟ ꯃꯩꯇꯩ, ꯀꯦꯝꯄꯦꯟ ꯑꯦꯟড ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯆꯤꯌꯥꯔꯃꯦꯟ KH ꯕꯤꯍꯥꯔꯤ ꯑꯃꯁꯨꯡ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯀꯔꯁꯤꯡꯒꯤ ꯕꯣꯗꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯆꯦꯞꯇꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯄ꯭ꯔꯇꯥꯞꯁꯨ ꯗꯥꯏꯁ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯨꯡ 12:00 ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫